Excise Department ki employees singi damak lengak na revised pay ROP 2016 implement tawdabagi mayokta All Manipur Excise Employees Welfare Association Manipur na Matam Kaktaba cease work strike chatharagani haina association asigi General Secretary Mohammad Ishaq Sheikh na thadorakpa cherol amana khangalakli Cherol asina hai ROP 2016 asi implement tawbinaba mari leinaba singda kayarak hanna haijakiba leire Lengak nasu implement tawragani haibagi thazaba pirak krabani adum oinamak matam kayagi mamangdagi tanduna lakpa demand ase thabakta onthoraktana leiri masina maram oiraga excise department ki employees sing penadre lengak ki thawong asida penadraba employees singna tha asigi tara nipandagi matam kaktaba cease work Chathanaba warep laure ROP 2016 implement tauba adu kumja lisingani kunmarigi January amadagi chatnaba hauhangadabani masigi mathakta ration money extend taubaga loinana police personnel singa chap manana tha tara humdoigi pegi khudong chaba adushu phangangadabani hiram masigi matangda lengakna mathau taba action khudingmak lokhatuna issue asi loishillakani haibagi achetpa thajaba thamli hainasu cherol asina makhatana phongdorakli Manipur Youth League Mayol na